then. Tức là cái mai mít cái. Kumaro, hello, welcome Kumaro, Anita Gimathel, Bung Abudiera. Thank you, welcome. Anita Gimathel, kadi kauna to ino khangdre. Kuiroida LB je thara roje tawne sum do ngak sum wari sarage na. Anu se makok khar nuaitre na ma kuire ngak kuire potha kiba mangasi yauraroige hai. Mayek Seitha itay madi itay mapothakre itay mamasanungaite Anjali Yumnam hello Anjali se koi keno male nausa male nausa kumai ngai taurege amodi lady bye hai oh kadana goti daro yum daro bal daro like tausan beramo mayam nasandrabasing chakcharabo na and sanan daibam singhaira chak charba chare chak tok tangai ri ai su kok nuaitana lai yam wabani kok nuaitabse oh madi sinus problem oiba ko do ing su yadabda kitang kena tawbada da kena tawgalleba anjalin ai guwahati da lai baba puraga imphal da chatkani oh mamogi hakchang da kamai tawre khar nungairabo Thobisana maibam hai Thobisana hai tawre Purnima Saddam chak charabo dada chak chari Sally Devi hi Sahini good evening Anjali Yumnam khara phare oh kuire udaba mamudo unenge Thobisana maibam inamado makok nungaitre mangasi yaurorage sati nungaitre ma makok to nungaitre na kuire bako pothakiba Saini kari mathel chabano dada ngasi sum kaino chasalle karage nga win chasalle Thobisana mabam kai injang chage Thobisana ahau injang ni jeng si mayam han kari mathel chage nga thonge Ramson Karn hello Anita ge me bung nang na khara li aingondagi doisu ming pharaga kau okay kaujage Anita Sally Devi kai lamdaino kasadaine saini dada kari lamdagino aise kasardagine kasar sandam lekai dagi Thobisana mane ahau bane Thobisana gyan tagre
ꯊꯣꯏꯕꯗ ꯕꯨꯡꯒꯤ ꯃꯨꯛꯕꯥꯡꯗꯣ ꯅꯨꯡꯉꯥꯏꯗ ꯕꯨꯡꯒꯤ ꯆꯦꯅꯦꯜꯗ ꯊꯥꯡꯒꯠꯄꯁꯤꯡꯒꯤ ꯃꯨꯛꯕꯥꯡꯗꯣ ꯊꯦꯡꯛ ꯌꯨ ꯁꯨꯝ ꯃꯇꯧ ꯃꯥꯟꯕꯅꯤ ꯑꯅꯨꯗꯣ ꯏꯁꯤꯡ ꯑꯌꯤꯡꯕ ꯊꯛꯀꯅꯨ ꯍꯥꯏꯌꯣ ꯃꯥꯗꯤ ꯀꯥꯂꯦꯟꯗꯕꯨ ꯑꯁꯥꯕ ꯃꯇꯝꯗꯕꯨ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯑꯦ ꯃꯥꯁꯦ ꯑꯩꯗꯤ ꯃꯩ ꯁꯥꯏꯅꯥꯁ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅꯀꯣ ꯑꯗꯩ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯑꯅꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨꯗꯣ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯩꯗꯤ ꯁꯦꯂꯤ ꯗꯦꯕꯤꯅ ꯏꯅꯝ ꯑꯗꯣ ꯎꯅꯤꯡꯉꯦ ꯑꯗꯣ ꯉꯁꯤ ꯀꯧꯊꯣꯛꯑꯔꯣꯏꯒꯦꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯥ ꯌꯥꯝꯅ ꯕꯤꯀ꯭ꯔꯝ ꯂꯥꯏꯁꯝ ꯍꯥꯏꯕ꯭ꯔꯣ ꯍꯜꯂꯣ ꯃꯥꯁꯦ ꯉꯁꯤ ꯀꯧꯊꯣꯛꯑꯔꯣꯏꯒꯦ ꯋꯥꯔꯧ ꯌꯥꯗꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯕꯤꯀ꯭ꯔꯝ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯁꯦꯂꯤ ꯗꯦꯕꯤ ꯍꯥꯏ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯀꯣ ꯅꯦꯠꯁꯦ ꯂꯣꯏꯔꯦ ꯑꯣꯀꯦ ꯑꯅꯤꯇꯥ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯟꯖꯂꯤ ꯈꯨꯃꯟ ꯀꯩ ꯃꯊꯦꯜ ꯆꯥꯒꯦꯗ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤꯁꯦ ꯁꯨꯝ ꯉꯥ ꯊꯣꯡꯉꯦ ꯑꯗꯨꯒ ꯕ꯭ꯔꯣꯟꯁꯟ ꯊꯤꯡꯕꯥꯏꯖꯝꯅ ꯀꯕꯤꯇꯥ ꯑꯁꯦꯝꯗꯣ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯃꯥꯃꯣ ꯀꯕꯤꯇꯥ ꯑꯁꯦꯝ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯐꯦꯛꯃꯦꯛꯁ ब्रो मुनि मतलब इन हिंदी मुझे नहीं पता थोइबिसना अनिमक मतम पुंबदा सपोर्ट तौजरी मयाम ददागा इनमगगीसे चैनल अनिमकी दा ngasi LB लाकलिसिदा सब तौद्रबा यावरसु तौबियो प्लीज थैंक यू थोइबिसना बीरेन सिंह अनु याउद्रेमिना नुंगाइत्रे लाइफसे होय मा ngasi मकोक नुंगाइत्रे आये अदोगिनी रसन थिंगबाइजमना बेड कमेंट इरक्पी नुपीदो है ओ अच्छा सेली देवी ने इनमदो कई मिंग कौगे अनुप्रदा कौवे अनुप्रदा माइगी केनोदबुदी यूट्यूब सिदा अनुकुमन नाइन थंबको अनुप्रदा कौवे नम कुकीरो कई मथेल चागे nga थोंगे मयाम प्लीज लाइक तौबिरमो लाइक अमता तौबिदे प्लीज लाइक तौबिरमो तबसना माइबमना इनमदो आईपैड ओइसु उजनिंगबनी अदुबु उपाय लेत्रेने ngasiदी कौथोरगे तबसना सक्तिना नुंगाइत्रे मामोकसे कुइरेबा संदादगी मा पोथाखरेबको अदोगिनी सेली देवी ने दादादी ꯑꯩꯒꯤ ꯃꯤꯡꯂꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯩꯅꯣꯅꯦ ꯁꯩꯇꯖꯤꯠ ꯀꯧꯔꯦꯕꯀꯣ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯑꯗꯨꯒ ꯁꯨꯝ ꯌꯨꯝꯗ ꯕꯨꯡ ꯍꯥꯏ ꯀꯧꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃꯁꯨ ꯂꯩꯕꯅꯦ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ माइटिन वर्ल्ड लॉट्स ऑफ लव फ्रॉम मणिपुर थैंक यू वेलकम एलबीदा लाक्पीबना ताइनिंगा लेतन थागतसरी चाकसु चागिद्रो हाइसे चाक चागिए तबिसना चाक खरा चाखरे कुमारो दबीना लाइक तौरबने थैंक यू सेले देवी ओफ है रश्मि शर्मा ने इमोजी में पिछले थोकसोम गोविंद सिंह हाय सेले देवी ने वर्ल्ड कप पिछले नेम कुकी न मणिपुर इरांग से कई हाइनिंगे कईदौनी कांगलुक मसेलगी इरांगनी थोअनिंगदे को अदुसु थोअबनिना उपाय लेते दो यारिमखै याम थुना इंगना चिकना हानगुमना लेहनिंगे ताइबंग मी ngatani ko gyan tanadabadagi tawba ngaktanne toibisana maibamna mayam bungi thok thak
ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯏꯅꯝꯃ ꯑꯅꯨꯒꯤ ꯍꯁꯕꯦꯟ ꯑꯣꯏꯔꯤꯕ ꯗꯗꯥ ꯁꯤꯅꯦ ꯁꯞ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯔश्ꯃꯤ ꯁꯔꯃꯥꯅ ꯏꯃꯣꯖꯤ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯦ ꯔश्ꯃꯤ ꯁꯔꯃꯥꯅ ꯍꯥꯏ ꯕꯤꯀ꯭ꯔꯝ ꯂꯥꯏꯁ꯭ꯔꯝꯅ ꯀꯨꯀꯤꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯅꯠꯇꯦ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯗꯣꯅꯦ ꯅꯥꯎꯔꯦꯝ ꯔꯠꯅꯥꯁ ꯕ꯭ꯂꯣꯛꯅ ꯃꯅꯤꯄꯨꯔ ꯕ꯭ꯂꯣꯒꯔꯅ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯔꯠꯅꯥ ꯋꯦꯜꯀꯝ ꯁꯦꯂꯤ ꯗꯦꯕꯤꯅ ꯗꯗꯥꯗꯤ ꯏꯆꯦ ꯀꯌꯥ ꯁꯨꯔꯒꯦ ꯗꯗꯥꯗꯤ ꯏꯆꯥ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯒꯤ ꯑꯉꯥꯡ ꯑꯅꯤ ꯂꯩꯔꯦ ꯅꯨꯄꯥ ꯃꯆꯥꯅ ꯑꯍꯟꯅꯤ ꯏꯆꯥꯅꯨꯄꯥ ꯀ꯭ꯂꯥꯁ 9 ꯇꯝꯃꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯅ ꯀ꯭ꯂꯥꯁ 3 ꯇꯝꯃꯤꯀꯣ ꯗꯩꯗꯤ ꯔश्ꯃꯤ ꯁꯔꯃꯥꯅ ꯇꯤꯚꯤ ꯏꯔꯦ ꯅꯥꯎꯔꯦꯝ ꯔꯠꯅꯥꯅ ꯀꯔꯤꯕ ꯗꯗꯥ ꯏꯆꯦꯗꯤ ꯃꯥ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦꯅ ꯄꯣꯊꯥꯈ꯭ꯔꯦꯀꯣ ꯔꯠꯅꯥ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯈꯪꯉꯦ ꯑꯃꯠꯇ ꯅꯠꯇꯦ ꯉꯝꯂꯤ ꯀꯩꯗꯤ ꯑꯉꯝꯕ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯊꯦꯡꯛ ꯌꯨ ꯃꯥꯏ ꯇꯦꯔꯤ ꯋꯥꯜꯅ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯇꯧꯖꯒꯦ ꯏꯁꯩ ꯑꯝꯇꯪ ꯁꯛꯂꯛꯎꯗꯅ ꯁꯣꯔꯤ ꯑꯩ ꯏꯁꯩꯁꯦ ꯐꯥꯗꯦꯕꯀꯣ ꯏꯁꯩꯁꯦ ꯑꯝꯇ ꯐꯥꯗꯦꯕ ꯏꯁꯩ ꯌꯥꯝ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯏꯁꯩꯁꯦ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯀꯥꯔꯟ ꯇꯨꯔꯟ ꯄꯪꯁꯛ ꯁꯛꯄ ꯋꯥꯅꯤ ꯅꯥꯎꯆꯥ ꯄꯨꯈ꯭ꯔꯝꯕꯝ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯉꯁꯤꯁꯦ ꯀꯩꯅꯣ ꯆꯥꯔꯦ ꯉꯥ ꯊꯣꯡꯉꯦ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯍꯥꯎꯔꯝꯃꯦ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃꯁꯨ ꯂꯩꯕꯅꯦꯕꯀꯣ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯌꯥꯔꯦ ꯗꯗꯥ ꯏꯀꯥꯏꯔꯦ ꯃꯆꯜ ꯑꯃꯅ ꯃꯕꯨꯡꯅ ꯌꯥꯝ ꯍꯥꯏꯖꯕ ꯊꯥꯒꯠꯆꯔꯤ ꯋꯥꯍꯩ ꯍꯥꯏꯕ ꯍꯧꯅꯗꯦ ꯑꯩꯁꯦ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯜꯅꯤ ꯈꯟꯕꯤꯌꯨꯀꯣ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯑꯦꯜꯕꯤꯁꯦ ꯍꯧꯖꯤꯛ ꯀꯌꯥꯅꯣ ꯂꯥꯛꯏꯁꯦ 4-5ꯗꯤ ꯁꯨꯔ ꯃꯥꯜꯂꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯄꯥꯏꯁꯤꯜꯂꯛꯏꯁꯦ ꯀꯃꯦꯟ ꯂꯥꯛꯇꯕ 14ꯒ ꯂꯩ ꯀꯩ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯈꯪꯗꯦ ꯈ꯭ꯋꯥꯡ ꯅꯥꯏꯗ ꯁꯔꯃꯤꯂꯥ ꯁꯤꯡꯍ ꯇꯥꯗꯣꯒ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯔꯃꯤꯂꯥ ꯁꯦꯂꯤ ꯗꯦꯕꯤ ꯀꯃꯦꯟ ꯄꯥꯕꯤꯔꯛꯑꯣ ꯀꯃꯦꯟ ꯄꯥꯈꯤꯕꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯊꯛꯇ ꯁꯦꯂꯤ ꯗꯦꯕꯤ ꯄꯥꯈ꯭ꯔꯕꯅꯦ ꯁꯦꯂꯤ ꯀꯃꯦꯟꯁꯦ ꯑꯇꯩ ꯑꯩꯉꯣꯟꯗ ꯁꯣ ꯇꯧꯗꯕ ꯑꯇꯩ ꯃꯌꯥꯝ ꯅꯜꯂꯖꯥꯠꯂꯣ ꯀꯃꯦꯟ ꯂꯥꯛꯇꯕꯩꯅꯦ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯐꯔꯣꯀꯣ ꯏꯅꯝꯃ ꯀꯨꯏꯅ ꯅꯥꯕ ꯌꯥꯗꯦ ꯏꯅꯝꯃ ꯑꯃꯗꯤ ꯗꯗꯥ ꯅꯥꯔꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯄꯦꯜꯍꯟꯒꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯁꯥꯏꯅꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯅ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯑꯗꯨꯒꯤꯅꯤ ꯁꯦꯂꯤ ꯗꯦꯕꯤꯅ ꯉꯁꯤꯒꯤ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ
si mi yamme kenoda LB tharise tabisana kok nungai kok kitang chikpada kaya da nungai tabas yam wabane adone Bijon Kumar. Hi dear friends, saksarba sare Bijon nangde. Thank you. LB da yon to bibagi da makta Angela Nadrab tabisana my dear as tabisana gi best friend amsula Angela Nadrab khoi mayam punama hojik changlaiba Angela Nadrab faina changlaiba samagi masagi channel laibani adona khoi mayam na Angela Nadrab fu support tawbiyo sub tawbiyo adu ma bu singachi handakta nauna ID channel hangjabani ko dada ima ipa minu balai ni gi dialogue to tawbiyo tapi chana ware isu ngasi siamna hanya na tawi yang ningdam ne mena Bijon Kumar yes sare classmate mayam su ubada nungai oi adone unaba kuire aidi naba kanta oi gadi kuire udaba debi hi Angel baby hi gare Angel na thank you bye debi na mai bam na matek tang tawbiyo ba please asi tawrege to bisana nungai te ba kok su aiso aidi hanjana tawdu mina nungai yang do man ba nang yam pate to bisana kaiginone pare ima ipa mitna ubalai ni ima ipa na haiba LB da matam chana tau hai LB matam chana tau dradi mi amta la oi hai da mi la aga support tau biu hai na niu hai na ima ipa na hai ima ipa mitna ubalai ni adona uji comment paba khongdre King Los itaima di kadai chatkrage itaima kaino kaino tawre makuk nuaitane pothakre to bisna maibam hello Angel lakpaga lak idunai to bisna maibam thank you mabung hai welcome puk sa ke tawi sa kaigino ILB ngai ni ngasai di tawraroi ge tawrammanida biren singna boy ngasidi tumninge he ngasigi oina siga chalage good night nangsu anusu bye bye good night Angela Dev engwanda su sab tawdabai ni toibisana Romendra Singha itaw ay ubirabo Romendra si karamba Romendra iduna khangde tabisana maibam haima Angel tawrake ay kaubai tawne kainone toibisana hojikbo Angel da kaino tawdriba sab tawdriba ngasing ibai ne jadre leina sum leine kanagi nangiro haise kesu kaideda net jaudradi upai leite mobile gidi thararogge tawrammanida jai sum ngatang sum jenge aina ngasi mi khuyam amne LB tharise mi manga taruk suine Angelena da hekta kauba Angela da toibisana kaugre Hoji mi 14 kale aigise ungi mari aigise chappi mari
ꯑꯩꯒꯤ ꯀꯩꯅꯣ ꯊꯣꯏꯕꯤꯁꯥ ꯑꯩꯒꯤ ꯅꯦꯠ ꯂꯩꯕ꯭ꯔꯥ ꯑꯩ ꯅꯦꯠꯁꯦ ꯆꯠꯄ꯭ꯔꯥ ꯑꯩꯒꯤꯗꯤ ꯂꯩꯗ ꯃꯥꯜꯂꯦꯗ ꯅꯦꯠ ꯀꯩꯁꯨ ꯇꯧꯗꯦꯗ ꯗꯗꯥ ꯑꯣ 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 ꯁꯅꯥꯒꯤꯁꯦ ꯃꯥꯒꯤ ꯃꯥꯏ ꯅꯦꯠ ꯂꯣꯏꯔꯦ ꯍꯥꯏ ꯃꯥꯜꯂꯦ ꯁꯣꯠ ꯑꯣ ꯃꯥꯏꯁꯦ ꯅꯦꯠ ꯂꯣꯏꯕ ꯍꯥꯏ ꯃꯥꯜꯂꯦ ꯔश्ꯃꯤ ꯁꯤꯡꯅ ꯏꯃꯣꯖꯤ ꯃꯌꯥꯝ ꯄꯤꯁꯜꯂꯦ ꯑꯗꯔꯁ ꯑꯗꯞꯅ ꯍꯥ ꯍꯥ ꯍꯦꯛ ꯊꯨꯅ ꯇꯧꯍꯟꯕ ꯍꯦꯛ ꯏꯁꯣꯔ ꯅꯣꯏꯕꯥꯅꯤ ꯐꯨꯅꯔꯛꯀꯅꯨꯀꯣ ꯀꯩꯅꯣ ꯁꯤꯅ ꯀꯞꯄꯤꯁꯤꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ ꯊꯣꯏꯕꯤꯆꯅꯥ ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯅꯤꯅꯦ ꯊꯣꯏꯕꯤꯆꯅꯥ ꯍꯥꯏ ꯃꯤ ꯋꯥꯠꯂꯦ ꯉꯁꯤꯗꯤ ꯕꯁꯟꯇ ꯀꯨꯃꯥꯔ ꯂꯚ ꯌꯨ ꯐ꯭ꯔꯣꯝ ꯏꯝꯐꯥꯜ ꯏꯅꯥꯎꯋꯥꯏ ꯊꯦꯡꯛ ꯌꯨ ꯏꯌꯥꯝꯕ ꯋꯦꯜꯀꯝ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯕꯁꯟꯇ ꯀꯨꯃꯥꯔ ꯏꯌꯥꯝꯕꯁꯦ ꯀꯥꯏꯋꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯏꯝꯐꯥꯜ ꯀꯥꯏꯋꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯀꯨꯃꯥꯔꯣ 10 p.m. ꯗ ꯂꯥꯏꯚ ꯁ꯭ꯇꯥꯔꯠ ꯑꯗꯨꯝ ꯇꯧꯗꯧ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯑꯁꯦ ꯀꯩꯅꯣꯅꯦ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯒꯗꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯅꯣꯡꯐꯥꯗꯣꯛ ꯂꯥꯛꯀꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯂꯥꯛꯑꯣꯏꯒꯦꯀꯣ ꯑꯩꯗꯤ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦꯕꯀꯣ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯕꯗꯣ 9 10 ꯑꯗꯨꯋꯥꯏꯗ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯉꯁꯤꯁꯦ ꯊꯕꯛ ꯈꯤꯇꯪ ꯑꯩꯗꯤ ꯀꯣꯝꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯅꯤꯗ ꯃꯌꯥꯝꯒ ꯑꯦꯟꯖꯦꯜ ꯑꯦꯟ ꯑꯗꯔ ꯅꯪꯅ ꯁꯞ ꯇꯧꯔꯛꯄꯩꯅꯦ ꯑꯩ ꯊꯣꯏꯕꯤꯆꯅꯥ ꯑꯣꯍꯣ ꯂꯨꯋꯥꯡ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯉꯦ ꯂꯨꯋꯥꯡ ꯀꯥꯏꯋꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯊꯣꯏꯕꯤꯆꯅꯥ ꯃꯥꯏꯕꯝ ꯃꯤ ꯋꯥꯠꯇꯦꯍꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯅꯠꯇꯦꯗꯧꯅ ꯅꯠꯇꯗꯧꯅ ꯍꯥꯏꯗꯤ ꯃꯤ ꯋꯥꯠꯂꯗꯤ ꯀꯩꯅꯣꯁꯦ ꯂꯤꯛꯏꯗꯅꯀꯣ ꯉꯁꯤꯗꯤ ꯃꯤꯁꯦ ꯑꯗꯨꯒꯤꯅꯤꯗ ꯁꯤꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯦꯜ ꯕꯤ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯁꯤꯗꯤ ꯕꯁꯟꯇ ꯀꯨꯃꯥꯔ ꯉꯥ ꯈꯪꯖꯕ ꯅꯥꯒꯥ ꯃꯄꯥꯜ ꯀꯪꯖꯕꯤ ꯂꯩꯔꯛ ꯑꯣ ꯑꯣ ꯅꯥꯒꯥ ꯃꯄꯥꯜꯗꯩ ꯑꯣꯏꯗꯣꯏꯔꯥ ꯑꯣ ꯑꯣ ꯊꯦꯡꯛ ꯌꯨ ꯑꯩꯁꯨ ꯏꯝꯐꯥꯜꯗ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯆꯍꯤ 8 9 10 ꯂꯩꯔꯝꯃꯦ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗꯁꯨ ꯂꯩꯔꯝꯃꯦ ꯑꯍꯥꯟꯕꯗ ꯑꯗꯩ ꯁꯥꯃꯨꯁꯪꯗ ꯂꯩꯔꯝꯃꯦ ꯁꯥꯃꯨꯁꯪꯗ ꯑꯩꯈꯣꯏ ꯀꯀꯥ ꯂꯩꯌꯦ ꯑꯗꯨꯗꯩꯗꯤ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯦ ꯁꯅꯥ ꯁꯥꯕ ꯇꯝꯃꯝꯕ ꯑꯗꯩ ꯍꯩꯔꯀꯥꯟꯗ ꯁꯤꯗ ꯂꯥꯛꯄꯅꯦ ꯊꯣꯏꯕꯤꯆꯅꯥ ꯃꯥꯏꯕꯝꯅ ꯂꯥꯛꯂꯁꯨ ꯀꯩꯗꯧꯔꯒꯦ ꯂꯥꯛꯂꯁꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯣꯀꯦ ꯑꯣꯀꯦ ꯂꯥꯛꯇ꯭ꯔꯁꯨ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯑꯟꯖꯜꯅ ꯀꯔꯥꯏꯕ ꯂꯩꯔꯝꯃꯨ ꯑꯩ ꯉꯥꯏꯍꯥꯛ ꯕ꯭ꯔꯦꯛ ꯂꯧꯒꯦ ꯑꯝꯇ ꯑꯣꯀꯦ ꯑꯣꯀꯦ ꯂꯨꯋꯥꯡ ꯀꯝꯔꯪꯒ ꯀꯥꯁꯃꯤꯔꯗꯒꯤ ꯀꯝꯔꯪꯒ ꯀꯥꯁꯃꯤꯔ ꯊꯣꯏꯕꯤꯆꯅꯥ ꯃꯥꯏꯕꯝ ꯀꯞꯅꯤꯡꯉꯦ ꯍꯥꯏꯔꯣ ꯑꯦꯟꯖꯦꯜ ꯀꯞꯄꯨꯒꯦ ꯍꯥꯏꯔꯣ ꯑꯦꯟꯖꯦꯜ ꯍꯥꯏ ꯊꯣꯏꯕꯤꯆꯅꯥ ꯃꯥꯏꯕꯝ ꯃꯅꯤꯄꯨꯔꯗ ꯁꯅꯥ ꯁꯥꯔꯝꯕ꯭ꯔꯣ ꯗꯗꯥ ꯀꯥꯏꯗꯅꯣ ꯀꯩꯅꯣꯗ ꯊꯣꯏꯕꯤꯆꯅꯥ ꯑꯩꯁꯦ ꯀꯩꯅꯣꯗ ꯂꯩꯔꯝꯃꯦ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯁꯥꯃꯨꯁꯪꯗꯁꯨ ꯂꯩꯔꯝꯃꯦ ꯁꯥꯃꯨꯁꯪꯗꯅ ꯑꯩꯈꯣꯏ ꯕꯕꯥꯒ ꯄꯣꯛꯃꯤꯟꯅꯕ ꯍꯦꯛ ꯀꯀꯥ ꯂꯩꯌꯦꯕꯀꯣ
ꯀꯀꯥ ꯍꯣꯏꯗ ꯂꯩꯔꯒ ꯆꯠꯂꯝꯃꯦ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗꯅ ꯑꯩꯈꯣꯏ ꯃꯥꯝꯃ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯁꯥꯃꯨꯁꯪ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯏꯔꯣꯏꯁꯦꯝ ꯔꯣꯝꯗ ꯍꯥꯏꯗꯔ ꯂꯩꯕꯗꯣ ꯀꯩꯅꯣꯗ ꯅꯥꯎꯔꯦꯝꯊꯣꯡ ꯃꯈꯥꯗ ꯁꯥꯃꯨꯁꯪ ꯎꯀꯨ ꯀꯩ ꯀꯣꯔꯁ ꯂꯩꯕꯩꯗꯣ ꯂꯝꯕꯣꯜ ꯂꯝꯄꯥꯛ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯃꯅꯥꯛꯇ ꯂꯝꯄꯥꯛ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯩ ꯅꯥꯎꯔꯦꯝꯊꯣꯡ ꯁꯥꯃꯨꯁꯪ ꯅꯠꯇ꯭ꯔꯣ ꯃꯅꯦ ꯅꯥꯎꯔꯦꯝꯊꯣꯡ ꯁꯥꯃꯨꯁꯪꯗ ꯅꯥꯎꯔꯦꯝꯊꯣꯡ ꯁꯥꯃꯨꯁꯪꯗ ꯈꯪꯉꯦ ꯑꯣ ꯊꯣꯏꯕꯤ ꯁꯅꯥꯁꯦ ꯀꯥꯏ ꯋꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯋꯥꯔꯧ ꯌꯥꯗꯦ ꯑꯩ ꯍꯟꯖꯟꯅ ꯑꯃꯨꯛ ꯍꯪꯉꯦꯅ ꯕꯁꯟꯇꯀꯨꯃꯥꯔ ꯁꯥꯃꯨꯁꯪꯗꯗꯤ ꯀꯁꯥꯔꯗꯒꯤ ꯈꯔ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒ ꯅꯛꯅꯔꯦ ꯑꯣ ꯃꯅꯦ ꯀꯁꯥꯔ ꯂꯩꯔꯛꯇꯣ ꯑꯗꯨꯗꯩꯅꯤ ꯀꯁꯥꯔ ꯂꯩꯔꯛ ꯍꯥꯏꯅ ꯈꯪꯅꯕ ꯑꯃ ꯂꯩꯗꯅ ꯁꯥꯃꯨꯁꯪꯒꯤ ꯕꯣꯂꯝꯄꯥꯛꯇꯣ ꯑꯗꯨꯗꯩꯅꯤ ꯊꯣꯏꯕꯤꯁꯅꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗꯅꯤ ꯑꯩꯅ ꯂꯩꯔꯝꯕ ꯇꯥꯟꯖꯥꯗꯨꯗꯤ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯉꯛꯇꯦꯗ ꯏꯔꯥꯡꯒꯤ ꯏꯔꯥꯡ ꯉꯥꯛꯇ ꯀꯅꯥꯒꯤ ꯑꯦꯂꯤꯖꯥꯕꯦꯠꯀꯤ ꯏꯔꯥꯡ ꯃꯣꯅꯣꯔꯃꯥꯒꯤ ꯏꯔꯥꯡ ꯃꯗꯨꯩꯗꯤ ꯀꯩꯅꯣ ꯀꯔꯝꯕꯅꯣ ꯀꯩꯅꯣ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤ ꯁꯤ ꯑꯃ ꯃꯩꯇꯩ ꯑꯃ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯃꯃꯤꯡꯗꯣ ꯀꯧꯔꯦ ꯃꯗꯨ ꯍꯥꯠꯄꯒꯤ ꯗꯥꯛꯇꯔ ꯀꯤꯁꯟ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯑꯗꯣꯝꯁꯨ ꯍꯥꯠꯄꯒꯤ ꯏꯔꯥꯡ ꯑꯁ ꯀꯩꯅꯣꯗꯒ ꯂꯝꯕꯤꯗꯒ ꯕꯖꯥꯔꯗꯒ ꯐꯣꯂꯤꯡ ꯇꯧꯔ ꯂꯦꯞꯍꯟꯕ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯕꯃꯤꯗ ꯌꯥꯠ ꯖꯥꯠ ꯊꯦꯡꯅꯔꯦꯗ ꯑꯩꯁꯦ ꯁꯥꯃꯨꯁꯪꯗꯗꯤ ꯂꯩꯇꯦꯕꯤꯖꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯃꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯌꯦ ꯀꯨꯝꯔꯣ ꯃꯃꯤꯠꯇꯣ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯇꯨꯝꯅꯤꯡꯕ ꯑꯩ ꯃꯤꯠꯁꯦ ꯀꯩꯅꯣꯅꯦ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯝꯅꯦ ꯇꯨꯝꯅꯤꯡꯕ ꯅꯠꯇꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯊꯦꯡ ꯇꯨꯝꯕꯒꯤ ꯍꯦꯕꯤꯠ ꯂꯩꯕ ꯔꯕꯤꯇꯥ ꯗꯦꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯕꯤꯖꯟ ꯀꯨꯃꯥꯔꯅ ꯐ꯭ꯔꯦꯟ ꯋꯥꯄꯣꯛꯄꯤ ꯎꯠꯇꯝꯗꯤ ꯀꯩꯗꯧꯔꯒꯦ ꯎꯇꯣꯝ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯃꯥ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯝꯗ ꯑꯣꯖꯥ ꯑꯣꯏꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤ ꯃꯥꯜꯂꯦ ꯀꯔꯝꯕ ꯁ꯭ꯀꯨꯜꯗꯅꯣ ꯈꯪꯗꯦ ꯁ꯭ꯀꯨꯜꯁꯦ ꯉꯥꯏꯇ ꯃꯥ ꯍꯣꯡꯗꯣꯛꯑꯦꯕꯀꯣ ꯑꯗ ꯇ꯭ꯋꯏꯁꯟ ꯀꯩꯀꯥ ꯂꯧꯅ ꯁꯨꯝ ꯂꯩ ꯕꯤꯅꯤ ꯗꯗꯥ ꯆꯦꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯕꯤꯅꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯦ ꯉꯁꯤ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯂꯣꯝꯗ ꯋꯥꯕꯒꯥꯏ ꯑꯩꯈꯣꯏ ꯂꯝꯗꯣ ꯋꯥꯒꯥꯏ ꯍꯥꯏꯕꯅꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒꯗꯤ ꯊꯤꯔꯒ ꯂꯥꯛꯑꯣꯀꯣꯗꯗ ꯍꯣꯏ ꯋꯥꯒꯥꯏ ꯈꯪꯉꯦ ꯋꯥꯒꯥꯏꯗ ꯂꯥꯛꯑꯝꯃꯦ ꯋꯥꯒꯥꯏꯔꯣꯝꯗ ꯀꯣꯏꯔꯛꯑꯝꯃꯦꯕ ꯑꯩꯗꯤ ꯋꯥꯒꯥꯏ ꯀꯩꯅꯣ ꯀꯣꯏꯕ ꯍꯥꯏꯗꯤ ꯑꯗꯨꯗ ꯂꯩꯕ ꯅꯠꯇꯕ ꯁꯨꯝ ꯑꯇꯣꯞꯄ ꯀꯩꯅꯣ ꯆꯠꯄꯗ ꯗꯤꯞ ꯃꯥꯄꯟ ꯀꯣꯏ ꯆꯠꯄꯗ ꯋꯥꯒꯥꯏꯗ ꯑꯩꯈꯣꯏ ꯕꯖꯥꯔꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯁꯨꯝ ꯀꯩꯀꯩ ꯆꯥꯕ ꯈꯣꯠꯄ ꯇꯧꯔꯝꯃꯦꯕꯀꯣ ꯋꯥꯒꯥꯏ ꯕꯖꯥꯔꯗ ꯔꯣꯕꯤꯗꯥ ꯗꯕꯤ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯏꯅꯥꯎꯒꯤ ꯐꯦꯃꯤꯂꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯏꯌꯥꯝꯕ ꯕꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯕꯤꯅꯤ ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯣ ꯆꯦꯗꯣ ꯃꯥꯏꯁꯦ ꯀꯩꯅꯣꯅꯤꯗ ꯍꯤꯗꯥꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯑꯣꯏꯅ ꯀꯣꯛ ꯆꯤꯛꯄ ꯅꯠꯇꯕ ꯁꯥꯏꯅꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕ ꯑꯗꯨꯅ ꯃꯁꯥꯁꯦ ꯈꯤꯇꯪ ꯎꯐꯨꯟꯗꯩꯗꯤ ꯈꯤꯇꯪ ꯏꯪꯕꯗ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯔꯁꯗꯦꯅꯦꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯕ ꯑꯌꯨꯛ ꯉꯟꯇꯥꯗ ꯋꯥꯏ ꯇꯩꯕ ꯈꯣꯠꯄ ꯏꯔꯨꯖꯕ ꯑꯃ ꯇꯧꯕ ꯃꯀꯣꯛ ꯇꯨꯝꯕ ꯈꯣꯠꯄ ꯈꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯁꯨꯝ ꯃꯁꯥꯁꯦ ꯈꯔ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯤ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯑꯣꯖꯥ ꯅꯤꯔꯦꯟ ꯂꯩꯗꯤ ꯅꯠꯇ꯭ꯔꯣ ꯂꯩꯔꯦ ꯕꯤꯖꯣꯟ ꯃꯣꯏ ꯀꯥꯂꯤꯕꯥꯏꯇ ꯂꯩꯈ꯭ꯔꯦ ꯀꯥꯂꯤꯕꯥꯏꯇ ꯔꯦꯟꯇ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯌꯨꯝ ꯍꯧꯒꯠꯈꯤꯗꯣꯔꯦ ꯍꯟꯗꯛ ꯍꯧꯒꯠꯈꯤꯗꯣꯔꯦ ꯀꯥꯂꯤꯕꯥꯏꯇ ꯊꯣꯏꯕꯤꯁꯅꯥ ꯍꯩꯃ
ꯈꯪꯂꯝꯃꯦ ꯑꯩ ꯋꯥꯕꯒꯥꯏꯗꯩꯅꯦ ꯑꯣꯍꯣ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯂꯥꯛꯑꯗꯤ ꯀꯣꯏꯔꯛꯇꯣꯏꯅꯦ ꯋꯥꯕꯒꯥꯏꯗꯀꯣ ꯈꯪꯉꯦꯕ ꯑꯩ ꯋꯥꯕꯒꯥꯏꯒ ꯀꯣꯏꯔꯛꯑꯝꯃꯦꯕ ꯕꯤꯅꯤ ꯗꯗꯥꯁꯦ ꯐꯥꯒꯤ ꯌꯥꯝꯅ ꯇꯧꯋꯦ ꯗꯗꯥꯅ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯗꯗꯥ ꯑꯩꯁꯨ ꯁꯤꯡꯒꯤꯔꯕꯣꯟꯗꯩꯅꯦ ꯌꯨꯝꯗ ꯊꯣꯔꯛꯄ ꯀꯥꯟꯗ ꯗꯗꯥ ꯆꯤꯆꯦ ꯍꯣꯏꯒ ꯊꯦꯡꯅꯁꯤꯀꯣ ꯕꯤꯅꯤ ꯁꯤꯡꯒꯤꯔꯕꯣꯟ ꯀꯥꯏꯋꯥꯏꯗꯩꯅꯣ ꯑꯩꯁꯨ ꯁꯤꯡꯒꯤꯔꯕꯣꯟꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯀꯥꯏꯗ ꯂꯩꯕ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯗꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯀ ꯏꯅꯝꯃꯒꯒꯤ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤꯅ ꯋꯦꯠꯅꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯅꯅꯝꯃꯒꯤꯅ ꯇꯨꯏꯁꯗꯦ ꯅꯅꯝꯃꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯑꯩꯒꯤ ꯌꯨꯝꯖꯀꯩꯁ ꯊꯪꯅꯔꯦ ꯑꯩ ꯕꯤꯅꯤ ꯑꯩ ꯀꯩꯅꯣꯗ ꯁꯤꯡꯒꯤꯔꯕꯣꯟ ꯀꯩꯊꯦꯜ ꯂꯩꯀꯥꯏꯗ ꯂꯩꯔꯝꯃꯦ ꯌꯥꯝ ꯀꯨꯏ ꯂꯩꯔꯝꯃꯦ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔꯝꯃꯦ ꯔꯕꯤꯇꯥ ꯗꯦꯕꯤꯗ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯩ ꯃꯤꯡꯁꯦ ꯁꯨꯝ ꯑꯕꯨꯡ ꯑꯕꯨꯡ ꯀꯧꯏ ꯌꯨꯝꯗ ꯁꯩꯇꯖꯤꯠ ꯀꯧꯏ ꯑꯁꯦꯡꯕꯗꯤ ꯕꯤꯅꯤ ꯁꯤꯡꯒꯤꯔꯕꯣꯟ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤꯅꯤ ꯏꯁꯩ ꯑꯩꯁꯦ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯣꯛꯄꯗꯨꯅ ꯑꯩ ꯌꯨꯝꯗ ꯂꯩꯇꯦꯗ ꯑꯣ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯠꯆꯥ ꯑꯠꯆꯥ ꯈꯪꯉꯦ ꯈꯪꯉꯦ ꯕꯤꯀ꯭ꯔꯝ ꯂꯥꯏꯁ꯭ꯔꯝ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯕ꯭ꯔꯣ ꯑꯣꯍꯣ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯉꯦ ꯕꯤꯀ꯭ꯔꯝ ꯊꯣꯏꯕꯤꯆꯅ ꯃꯥꯏꯕꯝ ꯗꯗꯥꯒ ꯏꯆꯤ ꯅꯨꯄꯥ ꯃꯥꯟꯅꯩ ꯏꯄꯣꯛ ꯅꯨꯃꯤꯠꯁꯦ ꯗꯗꯥꯒ ꯏꯆꯤ ꯅꯨꯄꯥ ꯃꯥꯟꯅꯩ ꯃꯄꯣꯛ ꯅꯨꯃꯤꯠꯁꯦ ꯅꯪꯁꯨ ꯌꯨꯝꯖꯀꯩꯁꯥ ꯄꯣꯛꯏꯔꯥ ꯕꯤꯖꯟ ꯀꯨꯃꯥꯔꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯩꯃꯒꯤ ꯁꯥꯏꯅꯁꯇꯣ ꯂꯥꯏꯌꯦꯡꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯦ ꯂꯥꯏꯌꯦꯡꯕꯁꯦ ꯂꯥꯏꯌꯦꯡ ꯍꯤꯗꯥꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯂꯣꯄꯦꯇꯤꯛꯄꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯇꯣꯞꯄ ꯀꯩꯅꯣꯗ ꯌꯥꯝ ꯊꯤ ꯐꯔꯦ ꯍꯥꯟꯅꯗꯩꯗꯤ ꯌꯥꯝ ꯊꯤ ꯐꯔꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯄꯣꯛꯑꯦ ꯍꯥꯏ ꯀꯨꯃꯥꯔꯅ ꯕ꯭ꯔꯣꯒꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡ ꯀꯩꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯑꯇꯣꯞꯄ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃꯈꯛꯇꯅꯦꯕꯀꯣ ꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯃꯥꯒꯤ ꯆꯦꯅꯦꯜꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯑꯩꯒꯤꯗꯤ ꯁꯨꯝ ꯑꯌꯥꯝꯕ ꯏꯇꯣꯝꯇ ꯀꯣꯃꯦꯗꯤꯒꯤ ꯑꯣꯏꯅ ꯇꯧꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯅꯣꯛꯄ ꯈꯦꯕ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯆꯈꯤ ꯃꯈꯤ ꯌꯥꯝ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯇꯟꯅ ꯁꯨꯝ ꯑꯞꯂꯣꯗ ꯇꯧꯔꯛꯇꯕꯅꯦ ꯈꯔꯅꯤ ꯕ꯭ꯔꯣꯒꯤ ꯂꯐꯨ ꯍꯥꯏꯗꯣ ꯄꯤꯒꯗꯕ ꯕ꯭ꯔꯣꯒꯤ ꯂꯐꯨ ꯍꯥꯏꯗꯣ ꯄꯤꯒꯗꯕ ꯃꯑꯣꯡ ꯑꯃ ꯆꯥꯗ꯭ꯔꯦ ꯑꯣꯀꯦ ꯂꯐꯨꯗꯤ ꯌꯥꯝ ꯍꯧꯔꯤꯌꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯕꯒꯥꯟ ꯂꯩꯌꯦ ꯕꯤꯖꯝꯒꯃꯥꯏ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛ ꯑꯣꯖꯥ ꯆꯨꯔꯥꯁꯤꯡꯁꯨ ꯍꯧꯈꯤꯕ ꯁꯟꯗꯦꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯌꯥ ꯑꯁ ꯅꯨꯡꯉꯥꯏꯇꯦꯌꯦ ꯅꯨꯡꯉꯥꯏꯇꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯗꯗꯥ ꯋꯦꯅꯁꯗꯦ ꯄꯣꯛꯄꯁꯦ ꯃꯤꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯍꯩꯇꯦ ꯍꯦꯛꯇ ꯁꯤꯌꯔ ꯇꯧꯋꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯦ ꯑꯩꯁꯨ ꯄꯨꯛꯇ ꯋꯥ ꯊꯝꯗꯦ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯗꯣꯛꯑꯦꯕ ꯕꯤꯖꯟ ꯀꯨꯃꯥꯔ ꯑꯩꯁꯨ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯣ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤꯀꯣ ꯃꯄꯥꯟꯗ ꯂꯩꯔꯕꯅꯤꯅ ꯀꯃꯥꯏꯅ ꯌꯥꯎꯅꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯣꯖꯥꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10ꯗ ꯑꯩꯈꯣꯏ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯗ ꯌꯥꯝꯅ ꯑꯩꯅ ꯃꯤꯁ ꯇꯧꯖꯕ ꯑꯣꯖꯥꯅꯤ ꯑꯣꯖꯥ ꯆꯤꯇ꯭ꯔꯣ ꯑꯃ ꯃꯤꯁ ꯇꯧꯔꯦ ꯑꯣꯖꯥ ꯆꯤꯇ꯭ꯔꯣꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯆꯨꯔꯥꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯦꯃꯥꯂꯩꯃ ꯆꯦꯅꯨ ꯇꯨꯝꯈ꯭ꯔꯕꯣ ꯆꯦꯅꯨꯗꯣ ꯍꯦꯃꯥꯂꯩꯃ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯦ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯄꯣꯊꯥꯈ꯭ꯔꯦꯕꯀꯣ ꯃꯁꯥꯁꯦ
ꯁꯥꯏꯅꯁꯀ ꯂꯩꯕ ꯑꯗꯣ ꯉꯁꯤꯁꯦ ꯃꯥ ꯈꯔ ꯏꯪꯈ꯭ꯔꯕ ꯑꯗꯨꯒꯤ ꯃꯥ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯤꯁꯤꯡꯁꯦ ꯉꯁꯤ ꯑꯦꯜ ꯕꯤ ꯄꯪꯇꯧꯗ ꯇꯧꯋꯦ ꯑꯦꯜ ꯕꯤꯁꯦ ꯑꯦꯜ ꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦꯕ ꯇꯧꯔꯤꯁꯦ ꯀꯅꯥ ꯀꯅꯥꯅ ꯄꯪꯊꯥꯗ ꯊꯥꯔꯤ꯫ ꯅꯣꯇꯤꯐꯤꯀꯦꯁꯟ ꯌꯥꯝ ꯂꯩꯔꯦ ꯑꯦꯜ ꯕꯤ ꯂꯣꯏꯐꯥꯎꯗꯤ ꯌꯥꯎꯅꯤꯡꯉꯦ ꯐꯣꯟ ꯑꯣꯐ ꯇꯥꯗꯣꯔꯦ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯀꯦ ꯂꯥꯛꯂꯒ ꯑꯩ ꯗꯗꯥ ꯀꯧꯔꯛꯀꯦꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯐꯖꯅ ꯀꯩꯁꯨꯝ ꯀꯥꯏꯗꯤꯌꯦ ꯌꯦꯡꯉꯣ ꯐꯣꯟꯗꯣ ꯆꯥꯔꯖ ꯇꯧꯁꯜꯂꯣ꯫ ꯀꯅꯥ ꯀꯅꯥꯅꯣ ꯑꯦꯜ ꯕꯤ ꯊꯥꯔꯤꯁꯦ ꯁꯅꯥ ꯍꯩꯒꯨꯔꯨꯖꯝ ꯁꯤꯁꯇꯔ ꯃꯩꯇꯩ ꯕꯦꯝꯆꯥ ꯃꯩꯇꯩ ꯑꯅꯨ ꯈꯨꯃꯟ ꯂꯩꯔꯦ ꯇꯅꯨ ꯁꯤꯡ ꯔꯨꯕꯤꯁ ꯕ꯭ꯂꯣꯛ ꯃꯦꯃꯤ ꯂꯥꯏꯁ꯭ꯔꯝ ꯂꯣꯏꯔꯦ꯫ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦꯗ ꯉꯁꯤꯁꯦ ꯀꯩꯅꯣ ꯆꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯉꯦ ꯑꯗꯨꯗꯒꯤ ꯀꯨꯃꯔꯣ ꯕ꯭ꯔꯣꯅ ꯆꯠꯂꯒꯦ ꯃꯊꯪꯒꯤ ꯂꯥꯏꯚꯇ ꯂꯥꯛꯀꯦ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯆꯦ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯦ ꯃꯥꯒꯤ ꯆꯦꯅꯦꯜꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯥ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯔꯣꯕꯤꯇꯥ ꯗꯦꯕꯤ ꯉꯁꯤ ꯏꯆꯦ ꯌꯥꯎꯗꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗ ꯏꯍꯥꯡ ꯍꯥꯡꯉꯦ ꯅꯨꯡꯉꯥꯏꯇꯦꯌꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯁꯨꯝ ꯐꯝꯃꯤꯟꯅꯔꯒ ꯃꯥꯁꯨ ꯌꯥꯎꯔꯒ ꯈ꯭ꯋꯥꯅꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯣ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯉꯥꯛꯇꯪ ꯐꯝꯃ ꯂꯥꯛꯑꯣ ꯑꯗꯣ ꯐꯝꯃꯗꯤ ꯃꯤꯅ ꯋꯥ ꯍꯪꯉꯒ ꯈꯨꯝꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯃꯀꯣꯛꯁꯦ ꯃꯥ ꯁꯥꯊꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯗꯨꯒꯤ ꯃꯥ ꯄꯣꯊꯥꯈꯤꯕꯅꯤꯀꯣ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤ ꯉꯁꯤꯗꯤ ꯂꯥꯏꯚ ꯊꯦꯡꯅꯔꯦ ꯑꯣꯀꯦ ꯁꯨꯄ꯭ꯔꯤꯌꯥ ꯋꯦꯜꯀꯝ ꯑꯅꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯅꯨ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯦ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦꯅ ꯄꯣꯊꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤꯅꯤ ꯋꯥꯔꯨꯗꯦ ꯃꯌꯥꯝ ꯃꯥꯒꯤ ꯆꯦꯅꯦꯜꯅꯤ ꯃꯥ ꯌꯥꯎꯔꯒ ꯂꯨꯝꯃꯦꯕꯀꯣ ꯏꯆꯤꯛ ꯆꯤꯛꯑꯦꯗ ꯈꯔ ꯂꯥꯡꯁꯦ ꯉꯁꯤꯁꯦ ꯈꯔ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯌꯥꯝ ꯂꯥꯡꯅꯤꯡꯗ꯭ꯔꯕ ꯀꯩꯅꯣ ꯂꯥꯡꯗꯣꯏꯁꯦ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥꯁꯦ ꯃꯃꯥꯡꯒꯤ ꯀꯥꯂꯦꯟꯒ ꯏꯪꯕ ꯃꯥꯟꯅꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯜꯂꯦ ꯍꯟꯗꯛꯅ ꯈꯔ ꯏꯪꯁꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯃꯥꯡꯒꯤ ꯀꯥꯂꯦꯟꯗ ꯁꯨꯃꯥꯏꯅ ꯏꯪꯗꯦꯀꯣ ꯔꯕꯤꯇꯥ ꯕꯦꯒꯝ ꯏꯕꯥꯏ ꯆꯥꯛ ꯇꯣꯛꯂꯕꯣ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯇꯣꯛꯂꯦ ꯍꯥꯎꯔꯦ ꯑꯃꯨꯛ ꯂꯥꯝꯃꯦ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯏꯪꯕ ꯍꯦꯜꯂꯦ ꯑꯣ ꯏꯪꯉꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯏꯪꯉꯅꯤ ꯆꯤꯡꯒꯤ ꯂꯝꯅꯤꯅ ꯏꯪꯉꯦ ꯑꯩꯁꯨ ꯂꯩꯔꯝꯃꯦꯅ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯈꯪꯉꯦ ꯏꯪꯕꯁꯦ ꯍꯧꯖꯤꯛꯁꯤꯅꯤ ꯌꯥꯝ ꯏꯪꯗꯣꯏꯁꯦ ꯅꯤꯡꯊꯝꯊꯥꯁꯦ ꯑꯉꯥꯡ ꯃꯥꯅꯕ ꯖꯣꯏ ꯍꯤꯇꯔ
ꯄꯥꯏꯔꯨꯒꯗ꯭ꯔꯥ ꯁꯥꯟꯅꯕꯗ ꯍꯤꯇꯔ ꯄꯥꯏꯔꯨꯒ ꯁꯥꯟꯅꯕꯗ ꯀꯣꯛ ꯉꯥꯎꯖꯩꯗ ꯑꯗꯨꯗꯤ ꯌꯥꯝ ꯆꯦꯛꯁꯤꯜꯂꯨꯀꯣ ꯌꯦꯡꯉꯨꯀꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤꯀꯣ ꯃꯩ ꯍꯥꯏꯁꯦ ꯑꯉꯥꯡꯗꯤ ꯈꯪꯗꯣꯏ ꯅꯠꯇꯦꯕ ꯃꯩ ꯄꯥꯏꯔꯒ ꯃꯥ ꯁꯥꯏ ꯁꯥꯗꯦꯁꯤ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯗꯣꯛꯀ ꯄꯩꯁꯜꯂꯣ ꯑꯗꯨꯝ ꯕꯦꯔꯥꯅꯤ ꯑꯗꯩ ꯃꯩ ꯑꯃꯨꯛ ꯆꯤꯡꯉꯗꯤ ꯑꯃꯨꯛ ꯁꯥꯊꯤꯗꯣꯏꯅꯤ ꯀꯨꯃꯥꯔ ꯅꯪꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯄꯤꯔꯛꯎ ꯕꯤꯖꯣꯟ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯄꯤꯔꯛꯀꯦ ꯑꯩꯒꯤ ꯀꯩꯅꯣ ꯂꯩꯕꯅꯦ ꯕꯤꯖꯣꯟ ꯀꯩꯅꯣ ꯇꯧꯔꯣ ꯍꯨꯌꯥꯝ ꯁꯩꯇꯖꯤꯠ ꯍꯥꯏꯅ ꯂꯩꯕꯅꯦꯕ ꯁꯩꯇꯖꯤꯠ ꯁꯤꯡꯂ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗꯣ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯐꯥꯎ ꯈꯪꯉꯛꯇ꯭ꯔꯦ ꯏꯆꯦꯗꯤ ꯉꯁꯤ ꯂꯥꯏꯚ ꯌꯥꯎꯗ꯭ꯔꯕꯣ ꯌꯥꯎꯗ꯭ꯔꯦ ꯑꯁꯥ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯋꯦꯜꯀꯝ ꯑꯁꯥ ꯊꯕꯤꯁꯤꯅ ꯑꯣꯐ ꯇꯥꯒꯦ ꯇꯥꯁꯅꯨ ꯑꯩ ꯉꯝꯃꯔꯣꯏ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯣꯀꯦ ꯑꯃꯨꯛ ꯆꯪꯕꯤꯔꯛꯗ ꯀꯁꯔ ꯄꯥꯈꯪ ꯊꯣꯏꯕ ꯖꯔꯥꯒꯨꯜ ꯇꯥꯃꯣ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯊꯥꯕꯤꯔꯛꯎ ꯀꯃꯦꯟꯇꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯉꯥꯡꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯀꯩꯅꯣ ꯀꯁꯔ ꯄꯥꯈꯪ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯗꯤ ꯂꯣꯏꯕꯒ ꯍꯥꯏꯗꯤ ꯑꯞꯂꯣꯗ ꯇꯧꯕ ꯂꯣꯏꯕꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯀꯛꯈ꯭ꯔꯦꯕꯀꯣ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝꯅ ꯂꯩꯔꯗꯤ ꯁꯣꯝꯗ ꯐꯔꯛ ꯇꯥꯕꯒꯤꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯀꯩꯅꯣꯗ ꯊꯑꯣꯏꯅ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯀꯩꯅꯣ ꯑꯩ ꯇꯧꯖꯔꯛꯀꯦꯀꯣ ꯃꯣꯅꯤ ꯉꯥꯉꯣꯝ ꯍꯥꯏ ꯃꯣꯅꯤ ꯋꯦꯜꯀꯝ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤꯅꯒ꯭ꯔꯥꯏꯕ ꯃꯇꯧ ꯃꯥꯟꯗꯅ ꯅꯣꯏꯅꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯜꯂꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯗꯤ ꯑꯁꯥ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯅ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯁꯥ ꯌꯦꯡꯉꯣ ꯑꯁꯥ ꯈꯪꯉꯤꯁꯦ ꯆꯪꯉꯛꯄꯒ ꯂꯥꯏꯛꯇ ꯐꯅ ꯑꯩꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕ ꯃꯤꯒ ꯄꯥꯏꯗꯕ ꯃꯤꯒꯁꯨ ꯈꯦꯠꯅꯩꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯑꯅꯨ ꯈꯨꯃꯟꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯀꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯃꯨꯛꯕꯥꯡ ꯅ꯭ꯌꯨ ꯌꯦꯡꯅꯤꯡꯉꯦ ꯁꯣꯏꯗꯅ ꯎꯔꯒꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯎꯔꯒꯅꯤ ꯊꯣꯏꯕꯤꯁꯅꯥ ꯃꯨꯛꯕꯥꯡ ꯎꯔꯒꯅꯤ ꯃꯣꯔꯅꯤꯡ ꯑꯉꯣꯝ ꯏꯕꯥꯏꯒꯤꯗꯤ ꯑꯩꯒꯤ ꯍꯥꯏꯔꯣ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯐꯨꯂꯤꯗ ꯐꯝꯃꯦꯕ ꯑꯗꯨꯒꯤꯅꯤ ꯕꯣꯔꯅꯦ ꯕꯤꯕꯤ ꯍꯥꯏ ꯕꯣꯔꯇꯣꯂꯤ ꯕꯦꯕꯤ ꯍꯥꯏ ꯍꯜꯂꯣ ꯋꯦꯜꯀꯝ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯌꯥꯝ ꯋꯥꯠꯂꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯑꯁꯥ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯆꯥꯛ ꯆꯥꯔꯕꯣ ꯃꯣꯔꯅꯤꯡ ꯑꯉꯝ ꯑꯩꯁꯨ ꯀꯃꯦꯟ ꯄꯥꯗ꯭ꯔꯤꯉꯩꯗ ꯂꯥꯛꯏꯅꯤ ꯑꯣꯍꯣ ꯊꯕꯤꯁꯅꯥ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯒꯦ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯑꯣꯏꯔꯝꯃꯗꯤ ꯑꯟꯁꯞꯁꯀ꯭ꯔꯥꯏꯞ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯄꯟ ꯆꯦꯂꯦꯟꯖ ꯍꯥꯏꯁꯤꯅꯤ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤ ꯚꯤꯋꯔꯁ ꯌꯥꯝꯈꯠꯂꯛꯑꯦ ꯑꯣ ꯁꯤ ꯀꯩꯅꯣꯅꯤ ꯍꯋꯥ ꯅꯨꯡꯁꯤꯠꯀꯤ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯤꯇꯣꯞ ꯁꯨꯝ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯉꯥꯏꯍꯥꯛꯀ ꯆꯪꯉꯁꯦ ꯉꯝꯕꯗꯣ ꯑꯗꯩꯗꯤ ꯑꯁꯥ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯩꯗꯤ ꯏꯕꯥꯏꯒꯤ ꯐꯥꯒꯤꯅꯤ ꯌꯦꯡꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯑꯁꯥ ꯑꯩ ꯇꯧꯔꯛꯀꯦꯀꯣ ꯑꯩꯁꯦ ꯍꯟꯗꯛ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦꯕ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛ ꯊꯥꯛ ꯈꯔ ꯁꯨꯝ ꯍꯥꯞꯇꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯁꯨ ꯍꯥꯞꯄꯅꯤꯗ ꯑꯗꯩꯗꯤ ꯀꯁꯔ ꯄꯥꯈꯪꯅ ꯀꯩꯕ ꯑꯩꯗꯤ ꯇꯥꯃꯣ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯆꯨꯝꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯗꯨꯅ ꯄꯣꯊꯥꯕꯗ ꯅꯣꯛꯆꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯅ ꯍꯥꯏꯖꯕꯅꯤ ꯑꯣꯀꯦ ꯀꯩꯅꯣ ꯇꯧꯔꯦ ꯁꯣꯏꯗꯅ ꯍꯥꯄꯛꯀꯦꯀꯣ ꯅꯨꯡꯉꯥꯏꯕꯅꯦ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯩꯗꯤ ꯕꯦꯕꯤ ꯔꯥꯅꯤ ꯉꯥꯉꯣꯝꯅ ꯑꯩꯗꯤ ꯇꯨꯝꯃꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯏꯕꯥꯏ ꯆꯦꯅꯨꯒꯤ ꯂꯥꯏꯐ ꯂꯥꯛꯑꯦꯅ ꯆꯪꯉꯛꯏꯅꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯗꯤ ꯀꯣꯀꯣ ꯑꯩꯗꯤ ꯁꯅꯥꯁꯤꯡꯅ ꯀꯩ ꯍꯧꯖꯤꯛꯇ ꯈꯔ ꯌꯥꯔꯦ ꯑꯣ ꯃꯥ ꯅꯪ ꯉꯁꯥꯏꯗꯩ ꯇ꯭ꯔꯥꯏ ꯇꯧ ꯂꯩꯔꯅꯦ ꯑꯗꯩꯗꯤ ꯂꯨꯋꯥꯡꯕ ꯍꯨꯏꯗ꯭ꯔꯣꯝꯅ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯨꯕꯤ ꯆꯅꯝꯕꯝ ꯆꯦꯅꯦꯜ ꯆꯦꯂꯦꯟꯖ ꯇꯧꯁꯦ ꯀꯣ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯑꯟꯁꯞꯁꯀ꯭ꯔꯥꯏꯞ
ꯑꯣꯏꯔꯝꯂꯗꯤ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯣꯝꯂꯒ ꯍꯟꯕ ꯑꯣꯀꯦ ꯀꯣꯀꯣꯅ ꯍꯥꯏ ꯇꯧꯔꯦ ꯁꯅꯥꯁꯤꯡ ꯏꯕꯥꯏ ꯊꯕꯛ ꯂꯩꯇ꯭ꯔꯣ ꯊꯕꯛ ꯂꯩꯇ꯭ꯔꯣ ꯑꯩꯒꯤꯔꯣ ꯊꯕꯛ ꯂꯩꯔꯤꯅꯤꯅꯦ ꯑꯁ ꯊꯕꯛꯀꯤ ꯋꯥꯗꯤ ꯑꯔꯣꯏꯕꯤꯅꯤ ꯑꯗꯣ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯗꯅꯦ ꯑꯩꯅ ꯋꯥꯃꯟꯈꯤꯗꯅꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯨ ꯌꯥꯝ ꯋꯥꯈꯔꯦ ꯑꯌꯨꯛꯇꯒꯤ ꯃꯣꯅꯤ ꯉꯥꯉꯣꯝ ꯏꯕꯥꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯥ ꯊꯣꯡꯉꯦ ꯃꯣꯅꯤ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯁꯨ ꯆꯦꯅꯦꯜ ꯑꯅꯤꯃꯛꯀꯤꯅꯤꯀꯣ ꯑꯝꯇ ꯅꯠꯇꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯆꯦꯅꯦꯜ ꯑꯅꯤꯃꯛꯇ ꯇꯧꯔꯛꯀꯦ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤ ꯑꯅꯨ ꯌꯥꯎꯔꯗꯤ ꯐꯗꯧꯅꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯑꯅꯨ ꯋꯥꯟꯊꯈ꯭ꯔꯦ ꯃꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯁꯥꯊꯤꯅ ꯑꯗꯨꯒꯤꯅꯦꯕꯀꯣ ꯏꯕꯥꯏ ꯂꯥꯏꯐꯁꯦ ꯈꯔ ꯊꯦꯡꯉꯤꯀꯣ ꯇꯧꯔꯔꯣꯏꯒꯦ ꯇꯧꯔꯝꯃꯤꯅꯦ ꯑꯩ ꯑꯁꯦꯡꯕꯩ ꯑꯩ ꯇꯧꯔꯔꯣꯏꯅ ꯄꯨꯔꯥ ꯀꯩꯅꯣ ꯂꯩꯔꯝꯕꯅꯦ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯧꯊꯣꯛꯀꯦꯗ ꯍꯥꯏꯅ ꯇꯧꯔꯛꯑꯕ ꯋꯥꯔꯒ ꯇꯨꯝꯃꯣ ꯁꯅꯥ ꯀꯩꯅꯣ ꯇꯧ ꯔꯖꯥ ꯑꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯣꯏꯕꯤꯁꯅꯥ ꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯦꯟꯒꯠꯇꯦ ꯍꯥꯏꯔꯣ ꯀꯁꯔ ꯄꯥꯈꯪꯅꯒꯕ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯐꯥꯒꯤꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯍꯥꯞꯄꯤꯔꯛꯎꯀꯣ ꯇꯥꯃꯣ ꯁꯣꯏꯗꯅ ꯇꯧꯖꯔꯒꯦ ꯃꯇꯝ ꯈꯤꯇꯪ ꯐꯪꯗꯕꯩꯅꯦꯀꯣ ꯃꯇꯝ ꯑꯊꯨꯕꯤꯗ ꯐꯪꯕꯗ ꯌꯥꯝ ꯃꯑꯣꯡ ꯇꯥꯕ ꯀꯃꯦꯗꯤ ꯀꯩꯅꯣ ꯑꯃ ꯁꯣꯏꯗꯅ ꯊꯥꯡꯒꯠꯆꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯃꯕꯨꯡ ꯍꯥꯏꯕꯗꯨꯅꯤ ꯍꯟꯒꯠꯇꯕꯒꯤꯗꯨꯅꯤ ꯃꯨꯛꯕꯥꯡꯗꯤ ꯑꯃꯠꯇ ꯇꯥꯡꯗ ꯍꯥꯏꯔꯣ ꯍꯥꯏꯕꯗꯨꯅꯤ ꯍꯦꯟꯒꯠꯇꯕꯒꯤ ꯑꯗꯨꯃꯥꯏꯅ ꯃꯨꯛꯕꯥꯡꯗꯤ ꯑꯣꯀꯦ ꯃꯟꯖꯤꯅꯥ ꯅꯣꯡꯃꯥꯏꯊꯦꯝ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯀꯦ ꯐꯦꯟ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯋꯦꯜꯀꯝ ꯁꯅꯥꯁꯤꯡꯒꯔꯕ ꯋꯥꯗꯦꯗ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯅꯤ ꯅꯦꯠ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯌꯦꯡꯕ ꯑꯩꯈꯣꯏꯒꯤ ꯎꯪꯉ ꯂꯩꯕꯗꯣ ꯃꯣꯅꯤ ꯉꯥꯉꯣꯝ ꯆꯦꯅꯦꯜ ꯄꯥꯏꯕꯁꯤ ꯑꯋꯥꯕꯅꯤ ꯅꯠꯇ꯭ꯔ ꯏꯚꯥꯏ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯣꯅꯤ ꯅꯚꯥꯏꯗꯤ ꯂꯣꯏꯔꯦꯍꯦ ꯅꯚꯥꯏꯗꯤ ꯐꯣꯂꯤꯗ ꯄꯨꯊꯔꯦ ꯂꯦꯡꯉ ꯁꯨꯝ ꯄꯨꯊ ꯂꯩꯑꯦꯗ ꯑꯩ ꯆꯦꯅꯦꯜ ꯑꯩꯒꯤ ꯆꯦꯅꯦꯜꯗꯒ ꯑꯦꯜꯕꯤ ꯇꯧꯕꯁꯤꯗꯤ ꯄꯦꯟꯕꯖꯥꯠꯅꯤ ꯆꯥꯛꯄꯝ ꯉꯥꯟꯊꯣꯏ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯍꯜꯂꯣ ꯍꯥꯏꯔꯣ ꯑꯣꯀꯦ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯍꯜꯂꯛꯀꯦ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯎꯠꯂꯛꯎ ꯃꯅꯥ ꯃꯁꯤꯡ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ ꯍꯣꯏ ꯁꯣꯏꯗꯅ ꯎꯠꯆꯔꯛꯑꯒꯦ ꯑꯗꯩꯗꯤ ꯕꯤꯖꯣꯟ ꯀꯨꯃꯥꯔ ꯑꯣꯀꯦ ꯗꯤꯌꯔ ꯒꯨꯗ ꯅꯥꯏꯠ ꯕꯤꯖꯣꯟ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯤꯖꯣꯟ ꯑꯗꯩ ꯁꯅꯥꯁꯤꯡ ꯏꯕꯥꯏ ꯚꯤꯗꯤꯑꯣ ꯂꯩꯇ꯭ꯔꯦꯗ ꯁꯦꯝꯅꯤꯡꯉꯥꯏ ꯁꯦꯝꯖꯤꯜꯂꯣ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯀꯩꯀꯩꯅꯣ ꯃꯆꯦꯠꯇ ꯁꯦꯝꯖꯤꯜꯂꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯌꯦꯕ ꯀꯧꯁꯜꯂꯛꯑꯦꯗ ꯍꯥꯞꯃꯟꯗꯗꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯃꯟꯗꯗꯅ ꯑꯗꯨꯅꯕꯨ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯇꯧꯕꯗꯨꯁꯨꯕ ꯃꯤ 5-6 ꯁꯨꯡꯍꯦꯟ ꯍꯦꯟꯗꯦ ꯍꯥꯏꯁꯤꯅꯤ ꯃꯣꯔꯅꯤꯡ ꯉꯥꯉꯣꯝꯅ ꯁꯅꯥꯒꯤ ꯐꯣꯇꯣ ꯁꯨꯠꯀꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯊꯥꯡꯒꯠꯂꯛꯄꯗꯨꯔ ꯀꯩꯅꯣꯒꯤ ꯁꯅꯥꯒꯤ ꯚꯤꯗꯤꯑꯣ ꯄꯣꯠꯂꯣꯏ ꯄꯥꯏꯔꯒ ꯁꯣꯔꯣꯛ ꯂꯥꯟꯕꯩꯗ ꯃꯑꯣꯡ ꯇꯥꯗ꯭ꯔꯣ ꯍꯨꯏꯅꯒ ꯇꯥꯟꯅꯔꯛꯄꯩ ꯃꯑꯣꯡꯗ ꯄꯣꯠꯂꯣꯏ ꯊꯥꯡꯒꯠꯂ ꯆꯦꯜꯂ ꯍꯥꯏꯁꯤꯅꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯏꯁꯀ꯭ꯔꯤꯟ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯏ ꯀꯃꯦꯟꯁ ꯍꯣꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯏ ꯅꯠꯇꯦ ꯀꯩꯅꯣ ꯊꯣꯛꯇꯕꯩꯅꯦ ꯋꯥꯍꯩ ꯊꯣꯛꯇꯕꯩꯅꯦ ꯀꯃꯦꯟ ꯏꯕꯗ ꯁꯣꯏꯕꯩꯅꯤ ꯎꯄꯥꯏ ꯂꯩꯇꯅ ꯚꯤꯗꯤꯑꯣꯒ ꯅꯣꯛꯅꯤꯡꯕꯇ ꯁꯦꯝꯃꯦ ꯇꯧꯒꯗꯕꯅꯦ ꯃꯤ ꯃꯋꯥ ꯂꯧꯔꯨꯅꯨ
ꯃꯤꯅ ꯍꯧꯖꯤꯛꯀꯥꯟꯁꯤꯗ ꯃꯤꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯇꯧꯔꯒ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯍꯦꯟꯖꯟꯅꯁꯨ ꯀꯩꯅꯣ ꯇꯧꯕꯁꯨ ꯐꯠꯇꯦ ꯑꯩꯈꯣꯏ ꯅꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕꯁꯨ ꯑꯣꯏꯗꯦꯗꯅꯀꯣ ꯑꯀꯥꯏꯕꯁꯨ ꯑꯣꯏꯗꯦꯗꯅ ꯑꯗꯩꯗꯤ ꯃꯤꯅ ꯇꯥꯕ ꯌꯥꯕ ꯌꯥꯗꯕ ꯋꯥꯍꯩꯁꯨ ꯁꯤꯖꯤꯟꯅꯕ ꯀꯔꯤꯝ ꯂꯩꯇꯦꯗꯅ ꯑꯇꯧꯕ ꯃꯣꯏ ꯈꯔ ꯁꯨꯝ ꯇꯧꯁꯅꯨ ꯇꯕꯤꯁꯅꯥ ꯃꯥꯏꯕꯝ ꯌꯥꯔꯦ ꯇꯨꯝꯃꯦ ꯑꯩ ꯇꯕꯤꯁꯅꯥ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯁꯥ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯅ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯆꯦꯟꯅꯦꯜ ꯂꯩꯀ ꯍꯥꯏꯅ ꯀꯥꯎꯔꯦ ꯑꯩꯗꯤ ꯑꯗꯨꯅꯤꯅꯦ ꯆꯦꯟꯅꯦꯜ ꯀꯩꯅꯣ ꯑꯩ ꯍꯥꯏꯁꯤꯅꯤꯅꯦ ꯄꯨꯡꯒꯤ ꯊꯣꯛꯇꯥꯛ ꯆꯦꯟꯅꯦꯜ ꯀꯥꯎꯊꯨꯏꯑꯕ ꯑꯩ ꯇꯕꯤꯁꯅꯥ ꯃꯥꯏꯕꯝ ꯃꯨꯛꯕꯥꯡ ꯉꯥꯏꯔꯒ ꯇꯨꯝꯃꯨꯔꯒꯦ ꯑꯣꯀꯦ ꯌꯥꯝ ꯊꯨꯅ ꯑꯊꯨꯕꯤꯗ ꯍꯥꯄꯛꯑꯒꯦ ꯏꯕꯥꯏ ꯃꯤꯅꯀ ꯍꯥꯏꯔꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯏꯀ ꯁꯥꯏ ꯀꯥꯏꯅꯣꯍꯦ ꯑꯩꯈꯣꯏꯁꯦ ꯈꯔ ꯀꯩꯅꯣ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯏꯀꯥꯏ ꯈꯪꯗꯕ ꯑꯗꯩꯗꯤ ꯉꯥꯡꯕꯗ ꯕ꯭ꯔꯦꯛ ꯐꯥꯗꯕ ꯃꯤꯒꯤꯗꯤ ꯀꯩꯅꯣꯒꯗꯣ ꯖꯔ ꯍꯥꯏꯒꯠꯂꯤꯗꯣ ꯎꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯇꯧꯕ ꯇꯜꯂꯦ ꯑꯗꯨꯏꯁꯨ ꯃꯣꯏꯗꯨꯗꯤ ꯈꯔꯗꯤ ꯍꯦꯟꯖꯟꯕ ꯖꯥꯠꯅꯤꯗ ꯑꯗꯣ ꯃꯤꯅꯁꯨ ꯑꯗꯨꯒꯨꯝꯕ ꯀꯥꯔꯟ ꯇꯨꯔꯟꯗꯨꯗ ꯌꯦꯡꯅꯤꯡꯉꯦꯕ ꯑꯗꯨꯒꯤꯅꯤ ꯃꯅꯤꯡꯉꯥꯡꯂꯣꯝ ꯅꯨꯡꯉꯥꯏꯌꯦ ꯁꯅꯥꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯒꯤ ꯍꯟꯗꯛ ꯑꯞꯂꯣꯗ ꯇꯧꯔꯛꯄꯗꯣ ꯐꯖꯗ꯭ꯔꯣ ꯁꯦꯛꯄꯤ ꯄꯥꯏꯕꯩ ꯃꯑꯣꯡꯒ ꯇꯧꯔꯤꯗꯣ ꯁꯥꯔꯤꯒꯤ ꯑꯦꯗꯚꯔꯇꯥꯏꯁꯀ ꯇꯧꯕꯗꯣ ꯑꯩꯗꯤ ꯀꯤꯔꯨꯔꯦ ꯃꯁꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ ꯁꯣꯔꯣꯛ ꯂꯣꯝꯗꯒ ꯆꯦꯟꯊꯣꯔꯛꯀꯗꯕꯒ ꯃꯥꯜꯂꯨꯔꯦ ꯃꯑꯣꯡꯗꯣ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯑꯩ ꯁꯦꯝꯗꯣꯛꯄꯤꯕꯅꯤ ꯃꯣꯔꯅꯤꯡ ꯑꯃꯣꯝ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣꯗ ꯁꯨꯄ꯭ꯔꯤꯌꯥ ꯂꯋꯥꯡꯕꯤ ꯃꯦꯁꯦꯖ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯇꯕꯤꯁꯅ ꯑꯣꯀꯦ ꯍꯥꯞꯇ꯭ꯔꯗꯤ ꯑꯟꯁꯞꯁꯀ꯭ꯔꯥꯏꯞ ꯀꯥꯎꯅꯒꯨꯝꯁꯤꯀꯣ ꯑꯣꯀꯦ ꯑꯩ ꯅꯪ ꯉꯁꯥꯏ ꯑꯣꯄꯦꯟ ꯆꯦꯂꯦꯟꯖ ꯍꯥꯏꯔꯦꯅ ꯅꯪꯉꯣꯟꯗ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤ ꯑꯩꯒꯤꯁꯨ ꯆꯦꯟꯅꯦꯜ ꯍꯥꯡꯉꯦ ꯁꯞꯁꯀ꯭ꯔꯥꯏꯞ 17 ꯈꯛꯇ ꯂꯩ ꯀꯩꯅꯣ ꯁꯨꯄ꯭ꯔꯤꯌꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯡꯕ 17 ꯀꯟꯇꯦꯟꯇ ꯅꯨꯡꯉꯥꯏꯍꯜꯂꯣ ꯑꯗꯩ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯑꯩꯈꯣꯏꯗꯤ ꯁꯣꯏꯗꯅ ꯑꯩ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦꯀꯣ ꯃꯣꯔꯅꯤꯡ ꯑꯉꯝ ꯑꯗꯨꯅꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯐꯣꯇꯣ ꯁꯨꯠ ꯑꯗꯨꯅꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯣꯏ ꯇꯧꯔꯤꯗꯣ ꯅꯨꯡꯁꯤꯕꯗꯣ ꯇꯕꯤꯁꯅꯥ ꯃꯥꯏꯕꯝ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯗꯣꯅꯤ ꯄꯨꯡ ꯑꯃ ꯐꯥꯗꯣꯔꯦ ꯄꯨꯡ ꯑꯃ ꯐꯥꯔ ꯂꯣꯏꯁꯤꯜꯂꯒꯦꯕ ꯔꯣꯕꯤꯇꯥ ꯗꯦꯕꯤ ꯏꯕꯥꯏ ꯅꯪꯕꯨ ꯇꯨꯝꯁꯤꯠ ꯐꯥꯕ꯭ꯔꯣꯅꯦ ꯑꯩꯒꯤꯗꯤ ꯑꯩꯁꯦ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡꯁꯦ ꯇꯨꯝꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯍꯦꯛ ꯑꯍꯟꯒ ꯑꯣꯏꯔꯒ ꯊꯕꯛꯀ ꯁꯨꯕ ꯉꯝꯗ꯭ꯔꯀꯥꯟꯗꯨꯒ ꯃꯇꯝꯗꯨꯒ ꯇꯨꯝꯕ ꯌꯥꯔꯣꯏꯗꯣꯏꯅꯤꯗꯣ ꯍꯧꯖꯤꯛꯇꯒꯤꯕꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯇꯕꯤꯁꯅꯥ ꯃꯥꯏꯕꯝ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯤ ꯑꯣꯄꯦꯟ ꯆꯦꯂꯦꯟꯖ ꯌꯦꯡꯅꯔꯁꯤ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯔꯁꯤ ꯔꯣꯕꯤꯇꯥ ꯗꯦꯕꯤ ꯑꯣꯏ ꯑꯩꯁꯦ ꯍꯥꯏꯐꯦꯠꯇꯤ ꯑꯍꯟ ꯑꯣꯏꯔꯦ ꯌꯦꯡꯉꯨ ꯑꯗꯩꯗꯤ ꯀꯟꯆꯟ ꯆꯅꯨ ꯀꯩ ꯍꯥꯏꯕ ꯈꯣꯡꯖꯤ ꯁꯥꯕꯤꯔꯤꯕꯣꯏ ꯁꯥꯔꯤꯌꯦ ꯑꯗꯩ ꯀꯁꯔ ꯄꯥꯈꯪꯅ ꯀꯔꯤꯕ ꯚ꯭ꯌꯨꯁꯁꯨ ꯂꯤꯛꯁꯤꯜꯂꯛꯂꯦ ꯇꯥꯃꯣ ꯇꯨꯝꯕꯤꯔꯣ ꯑꯗꯨꯒ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯉꯥꯏꯖꯔꯤꯀꯣ ꯅꯅꯥꯎꯗꯤ ꯁꯣꯏꯗꯅ ꯁꯣꯏꯍꯟꯕꯤꯅꯨꯀꯣ ꯒꯨꯗ ꯅꯥꯏꯠ ꯇꯥꯃꯣ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁꯨꯄ꯭ꯔꯤꯌꯥ ꯁꯨꯄ꯭ꯔꯤꯌꯥ ꯂꯣꯡꯕꯤꯅ ꯀꯩꯕ ꯏꯀꯥꯏꯗꯅ ꯀꯟꯇꯦꯟꯀ ꯁꯦꯝꯗꯦꯗ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇꯦ ꯏꯆꯥꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯍꯥꯞꯄꯤ ꯑꯁꯤꯒꯤ ꯂꯝꯁꯤꯗ ꯀꯨꯝ ꯇꯥꯔꯒꯗꯤꯀꯣ ꯏꯀꯥꯏꯕ ꯌꯥꯗꯦ ꯏꯀꯥꯏꯔꯗꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯃꯤꯒꯤ ꯀꯩꯅꯣꯁꯨ ꯇꯧꯗꯅ ꯃꯤꯒꯤ ꯃꯄꯨꯔ ꯍꯨꯔꯥꯜꯂꯨꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯉꯝ ꯇꯧꯖꯕꯅꯤ ꯀꯩꯅꯣ ꯑꯗꯣ ꯃꯤ ꯈꯔꯗꯤ ꯁꯨꯝ ꯊꯦꯡꯅꯔꯛꯀꯅꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯊꯦꯡꯅꯈꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯈꯔ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯗꯨ ꯁꯤꯗ ꯏꯀꯥꯏꯕꯗꯤ ꯊꯥꯡꯒꯠꯂꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯅꯤ
ꯊꯕꯤꯁꯅꯥ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗꯅꯤꯀꯣ ꯑꯣꯀꯦ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯑꯁꯥ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯁꯥ ꯒꯨꯗ ꯅꯥꯏꯠ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ पाखंग मालिदा इबाई अर्जे ngसाई काय चलो ये इतने दिनों इतने देरी क्यों आता है रे माय डियर ब्रो मॉर्निंग अंगो मयाम ऐसे गुड नाइट ओके गुड नाइट मोनी ऐसे लो चंद्रो मिदा 1 hour फाबो लो चंद्रो में हेमा लेमा आई अमुक लागे ओके ओके वेलकम हेमा सिनबो हेलो वेयर आर यू फ्रॉम आई एम फ्रॉम कसर Daily morning angom na ibay good night morning and bro because I don't know your language oh Manipuri language Supriya hoine kharabudi ahal oire pakhang laisa ka oiramadi noini nahana 100K subscriber yoromani noini talent ki yengluragadi thank you sir ahanu mimina yeningdedana ko adogini daidi hema leimana dada hauji kari honarige aise sum konjang sui hai tare ko morning angom RJ bhai good night hai gare morning na bisna hek soibada nungai ni noi adone soiraroi RJ maitai blog ibai gaba ngasidi LB khara op oirage na ro